खुरुमजरी मियेंग ताबिरिबा मयाम पुनमकपु ताराम ओक्सरी हौजिक अहानबदा ngasi मरुएबा पाउ पिजरी नेशनल स्पोर्ट्स यूनिवर्सिटी लखनऊ द सानब लंपीबदा यूपी गवर्नमेंट ना अयाब पीरी हाइना टीवी चैनल अमन रिपोर्ट तौरी नेशनल स्पोर्ट्स यूनिवर्सिटी बु मणिपुर ममिंग खकी ओइना थमलगा मरुएबा डिपार्टमेंट सिंह लखनऊ द होंगनब तौरिबा पार्लियामेंट पुकटकनी हाइना जेडीयू की नेशनल सेक्रेटरी एमपी हरिवंश नारायण हाइख्रे नॉर्थ ईस्ट डेमोक्रेटिक अलायंस की अहुम सुबह मीफम चीफ मिनिस्टर तरुक यावना गुवाहाटी द पांगथोखरे अमसुंग खुराई अहोंग पुंगदा पोथासंग सानब लेबाक थोनबा होरपदा नन लोकल सिंगा भाप तानदबा थौदोक थोखरे हौजिक पाउ संदोंग पिजई इम्फाल वेस्ट की मनुंग सनबा कौकटुकटा नेशनल स्पोर्ट्स यूनिवर्सिटी सानब की दमक भारत की प्राइम मिनिस्टर नरेंद्र मोदी ना हंदकता जता हुनिख्रब मतुंगदा नेशनल स्पोर्ट्स यूनिवर्सिटी असि लखनऊ दा अमुक साननब की वाफम अमा टीवी चैनल अमन रिपोर्ट तौरक्ले प्राइम मिनिस्टर नरेंद्र मोदी अमदी यूपी के चीफ मिनिस्टर यावना स्पोर्ट्स मिनिस्टर अमदी मरी लेनबा ऑफिशियल सिंह यावना पांगथोपा मिफम अमगी मातांगदा टीवी चैनल असिना रिपोर्ट तौरदुना मणिपुर नेशनल स्पोर्ट्स यूनिवर्सिटी साब मतमदा भारत की तोंगान तोंगानबा स्टेट सिंगदगी चथोक चसिन तौबदा खुदोंग सारोइदबना लखनऊ दा यूनिवर्सिटी असि साननबा लंपीदगी हाइदे हाइबा वाफम टीवी चैनल असिना रिपोर्ट तौरी अमरोमदा वाफम की मतंग हौजिक गुवाहाटी नॉर्थ ईस्ट डेमोक्रेटिक अलायंस की मीफम यावनब लेरिबा चीफ मिनिस्टर एन बीरेनदी वाफम अदु अरानबनी हाइना खंगलक्ले लोइनना हाइरिबा यूनिवर्सिटी असिदि यूपी मसागी ओइजबा यूनिवर्सिटी नि नेशनल स्पोर्ट्स यूनिवर्सिटी नत्ते अमदी मणिपुरदगी होमगी वाफम लेते हाइना आईएसटीवी न्यूज ता खंगलक्ले हालांकि अभी तक जमीन का चयन नहीं हुआ है, लेकिन जब तक नए कैंपस की नींव नहीं रखी जाती तब तक इसे लखनऊ के स्पोर्ट्स कॉलेज में चलाए जाने की योजना बनी है। मंत्रालय का मानना है कि नेशनल स्पोर्ट्स यूनिवर्सिटी कैंपस स्थापित होने से लखनऊ स्पोर्ट्स एजुकेशन का हब बन जाएगा। लखनऊ में ये कैंपस स्थापित करने की एक वजह ये भी है कि इम्फाल देश के दूसरे राज्यों से काफी दूर है। यूनिवर्सिटी का फायदा सभी को मिले, इसी को ध्यान में रखते हुए लखनऊ कैंपस का चयन किया गया है। अमरोमदा नेशनल स्पोर्ट्स यूनिवर्सिटी बु मणिपुर ममिंग खकी ओइना थमलगा मरुएबा डिपार्टमेंट सिंह लखनऊ दा होंखिबगी फिबमदा लाक्लिबा असि प्राइम मिनिस्टर अमदी पार्लियामेंट पुखटकनी हाइना जेडीयू की नेशनल सेक्रेटरी नॉर्थ ईस्ट इंचार्ज एमपी हरिवंश नारायण हाइख्रे ngasi न्यू सेकोंद नौन साबा जेडीयू की ऑफिस संगाबगा मरी लेनना पाउमी सिंह उनबदा हरिवंश नारायण मखाताना हाइखिबदा इंडियोनागा पीस टॉकी इंटरलोक्यूटर आरएन रवि की मायोक्ता सिविल सोसाइटी ऑर्गेनाइजेशन सिंगना हौरिबा इहो असिदा जेडीयू मणिपुरसु लेपकनी हाइखी We want constitutional solution to these problems. We stand with the sentiments of Northeast people, and not only this, our national president, as per request of the Northeast delegation, will take up this matter with Honorable Prime Minister. He will write to him, and in JPC also, as per sentiment of our party, is raising all these issues. We have decided to fight all elections. We have decided to politically raise these very pertinent, important issues of Northeast, Manipur to the national level. जेडीयू की नेशनल सेक्रेटरी हान एमपी ओडंबा केसी त्यागीना हाइकिबदा इंडिया की अमदी नॉर्थ ईस्टर्न स्टेट की मनुंगदा ख्वाइदगी सोथना लेरिबा मणिपुर स्टेट की इशू अमदी प्रॉब्लम सिंह मणिपुर सरकार न निंगथिना पुखरपा ngamdri अमदी सेंटर नसु थौसादे हान पालमा कांग्रेस सरकार अमदी हौजिक पालिबा बीजेपी सरकार गा करिसु खेनब लेते हाइखि अमरमदा ngasi की पार्टी की ऑफिस हांगदोपगा मरी लेना नोमगी अबा पॉलिटिकल कॉन्फ्रेंस अमसु पैलेस कंपाउंड लेबा लमयान संगने पांगथोखि थौरम अदुदा पार्टी के नेशनल सेक्रेटरी जनरल एमपी केसी त्यागीना मणिपुर राइफल्स पु मणिपुर रेजिमेंट ओनबा नेशनल सिटीजनशिप बिल की मतंग अमदी जेसीआईएलपीएस की वाफमसी जेडीयू ना सेंटर द पुकटकनी हाइखि Manipuri friends and the civil society, the conversion of the Manipur rifle into Manipur regiment, it is a old demand of the Manipuri people. We demand the conversion of the Manipur rifles into Manipur regiment, which will be the honor of the Manipuri people.
North East Democratic Alliance की अहुम सुबह मिफम चीफ मिनिस्टर तरुक यावना गुवाहाटी दा पांगथोखरे मिजोरम इलेक्शन मतुंगदा कांग्रेस फ्री ओवर नॉर्थ ईस्ट अमा ओरिगनी हाइना बीजेपी की नेशनल प्रेसिडेंट अमित शाह ना फोंगदोखरे Alliance Ossi Amit Shah masabang na awang nompokta laidiba Congress nataba party sing punsin naduna reason asidagi Congress mutat na basyam kibani Lising ni talaga tarukta neda syam kibadigi Assam da BJP na mai palak kiba matungda Arunachal Pradesh Manipur Nagaland Meghalaya amasung Tripura da party asina paidaki awang nompok lamdam da BJP na pandaba Mizoram khakta mangaire mifam asida Manipur ga Chief Minister N Biren Deputy Chief Minister Y Joy Kumar, Works Minister T.S. Biswajit, NPF amadi BJP ki MLA kharasu saruk yaki. Mifam aduna lisini taraga mapanda pangthok doriba Lok Sabha mikhalda awang nompok ki oina apun seat kungamanga gi manungda BJP ka sadminariba political party singi apun bana seat kungama thoidigi tadana mai papangamna na bkhona gini haiki. And I wish all the best. Long live Neda, long live Northeast, Jai Hind. Amaramda BJP की नेशनल प्रेसिडेंट की खोंसद असिदा लौमी सिंह लुप कृषि मुक्ति संग्राम समिति ना सिटीजनशिप बिल की मायोक्ता खोंजंग संगसिन की लुप असिगे लुसिंगबा अखिल गोगोई यावना मेंबर कयामरुम फागत की अमुबा फिराल फाइदना नेदागी मिफम पांगथोक मयादा खोंजंग संगसिन की पुलिस ना सतकीबा थवोंग यानिंगदबा फोंगदोखी Wangkai Kendri ki manung da laiba Manipur ki puwari ka sagon naraba kurai ahong pungda ngasi laifa masiga mari le naba miyo signa miyam na lai kuramba lakpa matamda ngayak pothana na ba sang ama sana na ba laibak thon ba horakpada mafam adu da laiba non local singa marakta bhap tanada bagi thogdok ama thokre mafam adu da lamga sayet na badigi laiba saruka ngasi potha sang sana ba laibak tholiba mafam aduga tungan ba mafam ni hairi thogdok thopam da Wangkai Kendri ki MLA o Henry laktuna nakal anida bhap tamina na bohona ki thokiba thodok adugi matangda maiso ningsing lup khuraigi General Secretary Ahantem Irabun Mitei amadi non local amana tungan wafam sing thamlakli laifam jibu gi sanctity khangba adagi laifam si ga kano to si mayamna ningsing narpa chum her lai khorma lapa gi chang je chum hengalapa dagi hairiba mafam sire da lai khorma lapa sing sigi mafam ji accommodate to chandreba aduna maram oire haraga aikoina state court ki athing bal leraga chu asomna court ki athing bal leraga chu court na athing ba yog da mafam duri da temporary set ama kaktang akoina sage haidana honaruba matamda hujiki tiligi isil nau sing sina status ko gi manung chandraga chu masiri da to kariguma to construction amta to yaro haidana mon athing ba pirak padagi ngasi phibam jila ibne government ki order ki matung ina du mon to khoilai akhoi kai su athing ba thamde lai khurum lakpi kai su akhoi disturb laite hana sudum lai khurum kanda temporary set saraga dum meeting towi lai khurum akhoi kai su kan laite problem laite adu khoina haijari si khakde ni court ki order ma lai banna madu nu nak na sasi ana haijawani te kai su laite Wangkai Kendri ki MLA o Henry na thoningdaba thodok asi matungda thoktana bohona minasi haiki Seng naraga di mafam sida hanagi court case tawdana lakpa kuina saita gani thoi humdoi rom sure haiji madudai da tawraga laibase kaitare madudugi unkhana ba ma lakpaduna unkhana leibadu ngasi se smaina thodok se si ore ini haitare status quo maintain tawri mafam sida sigi lekai gi chingnau singsina haina adu tawbiganu haiba ari ahalaman singsina mu haina status quo maintain tawba mafam nate adugi wang madani sini hong pungi imaibel ipaipal mayam singna mandir gi mapanda sage haisisu temporary ni chingnau ngaktani ekhoi humanity ground mati amtang sabadi yaina na khaluba ada lekai gi chingnau singsina mu khalina ekhoi da su haibide wal tu gaibala abran adomnom doina loina chatkiba haitare adana masi laibak thiba thodok sigum se matung tana thon janingde yaraga di smaina communal feeling da aingonda khutharaga so amada khutharaga so kitang laibaki interest khandabi hanningi Manipur ki yellow sing kanjanaba JC ILPS na sangsiliba khongjambu sagatuna lekai da leidiba club singna mitop sing makhatana masak khangdopugi thabak satanarakte ngasi lalamung ta kelamam lekai da leiba lalamung ta kelamam lekai youth development organization amasung thangmaiban khongdram selungba lekai da leiba thangmaiban united club na koliba mafam singda bharagi yumda leidiba sing masak khangdona ba thabak packet pa hokre Thangmaiba United Youth Club ki Treasurer Konsum Brikramna Club asina lokal aliba khongthang asi JC ILPS na sangsiliba khongjambu sagot pani masida bhara saliba yumbu singasu mateng pangbiu haiki
any sangakpa akhoi nan manipuri oiba natraga akhoi saktak se yaudaba akhoi manipur gi hek leidiba kasin kwa khurimakta lai ba akhoi sinau khurimak se clubta makhoi bi halam da koi resa tawwa adugumba ma akhoi na hana club na verification ama chatharaga ren owner sing da suguma thambiyu haibagi wakhalon sima akhoi club sina hari ba koi ngasi gi verification gi thabo jel oibaga masi executive body goi ba mifam amakakta masi lakai meyam na jokuna laptok chagani haiba wafam sima sima jo club sina lakot se hajabata Bharatiya Mazdur Sangha gi Mari Suba Manipur State Conference ngasi GM Hall pangthokre. Bharatiya Mazdur Sangha Manipur State na sinna pangthokiba thoramaduda Education Minister T.S. Radesam, Bharatiya Mazdur Sangha New Delhi gi Organizing Secretary B. Surendra, Bharatiya Mazdur Sangha North East gi Organizing Secretary Sunil Kirwai, Bharatiya Mazdur Sangha New Delhi ki National Executive Member N. Tomba Amati, Akhil Bharatiya Anganwadi Karmasari, Mahasangha New Delhi ki General Secretary Anjali Patelna, Marui Bamiyo Singh Wena Sarukyaki. Minister Rajasamna India da Ladiba State Punamakta, January Thadiki, Pangthoktuna Lakli, State Asida Ladiba Sinmi Singh, Anganwadi Worker Singh, Asa Worker Amati, Building and Other Construction gi Worker Singh Matanga Matau Karam na Thabak Subanomba, Hengat Handuna, Laibak Asibo Sakut Palabak Ama, Uheningani Amadi Worker Singhi, Awat Apa Singh, Yang Sinaba Conference Asi, Pangthokani Haiki. Manungda Akoigi Thabak Suriba Sinmi Singh Awat Apa, Yangma Makoi Social Security, Asopan Yaura, Kana Naraka, Nakariki, Tawata, Adimo, Pangam Toko, minimum wages. Kusumun, quite a lot of Kusumun Paman Tokoto. Madu Matanga, awareness people, Adu Nainakanda, Akoigi, Maruina, Sinimiamse, Masig welfare, Amadi Moina, Tabakana Suraga, Akoigi State, Sea Rajas, Sakolamba, Adu Matanga Tower Conference. Iroi Sembadalaiba Central Agriculture University CAU da World Honey Bee Day Palan Pangthokre. Koi Yokpuna Farmer Singi Income Hengat Hanbada Sauna Mating Pangli Haina CAU gi Vice Chancellor Professor M. Premjina Fongdokre. Ngasigi Thoramatuda retired IAS RK Nimai CAU gi Din Dr. JM Raisham Registrar Dr. K. Momosana Sarugyaki. Dr. RK Nimaina Furadala Lambi Tong Kara Semana, Laifak Adu, Sakole Highway Yaroi, Magi Darka Level Income Adu, Matiksan, Laklava Matam Data, Laivak Adu Sakole Highway Davani. Bharat Sarkar Lisingani Kungani Toy Fabugi, Manungda, Farmer Sing Income, Double the Uhengani Highway Pandamda, Lomi Sing na Hona Drabadi, Madu Tabak to Ontokpada Awab Wagini High Key. CAU give Vice Chancellor Professor M. Premjitna, Laumi Singa Sento Hengananaba, Double Cropping Torpa Matamda Isingi, Asoba Matau Legani, Sarkana, Laumi Singi, Ising Pibagi Tabak, Ngaibatanatana, Laumi Singa Supunamakna Sinaba Yaba, Asoba Pokrising, Tauduna Tamba Matautai. Koyopa Haidiba Sinpam Asiso, Income Hengat Hamada Sauna Mating Pamba, Sinpam Amani. North East ki Meghalaya Nagaland di Honey Bee Mission Fawa Laikre. Manipur su mission si Maipa na Pangthok nanaba Sarkar da Punamakna Taksin si Haiki. Lakriba Tang Kunganitoy da Pangthok Kadoriba World Diversity Day ki Tharamka Mari Lenena Kobru Life Homeland da Pangthok Kadoriba Tharamda Saruk Yaruga Deba Miyoi Singh ngasi Kanglagi Nongsup Thangba Sana Thongdagi Directorate of Environment ki Director Y Nabaschandrana Lamthakre. Poire E Tibalup Discovery of Manipur amasung UFO ki volunteers sing sarukiyaduna pangthokaduriba thoram aduga mari lenena Director Y Nabaschandrana World Biodiversity Day thoramasui pangthoklingai gi mangonena ngasi nimidang waramdagi hauna singi mafam singa u sarakaya thabagi thabak satharagani haiki. International Day for Biological Diversity 22nd May gi sumla malem magi numit asiga iroina na nasidagi koi advance oina salega akoigi biodiversity yokhatpagi handakti anouba mission ama marudagi oina tharaga singmai sing sangallaji haibagi akoigi wakhalon duda akoigi mission amoina Kuntra manga suba International as Candlelight Memorial gi thoram ngasi Nirvana Foundation sinduna khurai tinsit rotaleba office asigi conference la pangthokre Tharamasida DSP Imphal is Mayangbam Roni, Merski President Bikram Nepram, Nirvana Foundation Gi Secretary Sovna Sorok Haivamna, Lusinguna Candlelight Pangthoki. Reflection on our fast, preparing for our future, Haibatimda. Pangthokiba Tharamda DSP Imphal is Mayangbam Roni na Haikibada, Drugs in Nabu Singbu, Hantana Yemugi, Maguta, Labor Organization Amasung NGO Singna, Rehabilitation Gikudong Sava Fanganduna, Afawami Ama Ohenduna, Mapangal Kamakunai Amasemada, Taudang Lominasi Haiki. No BJP Sakargi, Singmakada, Koida, Police Station Instruction,
any of the drug abuse part of the human danda akoina moise tadi thawi to bidaba moise through akoi NGO ga tayap tawraga natraga social welfare department gi kamu ga tayap tawraga moise moigi rehabilitation program ga design ba haiduna project se program process haure Imphal East District Hospital Hongbo Yaroi Haina, Hozik JSC na Sangsiliba Banasibu, Coverage Tabasat Pa ISTV ki Paumi, Sana Zabagi, motorcycle da Yumnam Palog da Ban Sogat Pa Miyoi Amana, Gari ki Tenki da Nauri Kapsila Pudigi, Tenki ki Saruk Amangata Tokle. JSC against unnecessary shifting of Imphal East District Hospital na Manipur Pumbagi Bangi Paulo Basaluba ISTV ki Paumi En Sana Zabada Ban Sogot Pa Miyoi Amana Tati Tawai na Toropabu All Manipur Working Journalists Union Amzuna Kan Alindaba Fongdo Kray Thodog Asigi Matang da Amzuna Kumna Kanara Matung da Paugi Matau Tawzariba Paumi da Tati Tawai na Toropa Amati Ayet Pa Piba Haibasi Paumi Kunaibu Singnabani Maram Aduna Senariba Miyoi Adu Amzu Amati Paumi Sana Zabada Lale Haina Nimit Nini ge Manungda Haija Drabadi Amzu Namiye Adugi Matekta Aingu Eba Tabak Local Agani Haidi Hauzik Paugi Maraktana Atena Break Ama Luminasi Jolip 100% natural syrup Amasung capsule Yu Thakpadagi Oirakpa Awapa Chaithing Hakjangi liver Soglakpadagi Uchu Sengaktaba Haksang Soktarakpa Tumba Chaba Yaraktaba Khong Hamba Nungayaktaba Singbu Phanba Ngamba Matangairabo Upaidi Jolip syrup Amasung capsule Diabetes Singidamakta Jolip capsule Chabiu India gi Ahanba National Awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor Amadi Akupamarol Loktak Industry Industrial State Takiel da contact to view Comprehensive Concept School Sanagro. The mark I scored today is impossible without the guidance of Comet. It is not possible without them. I would like to thank Comet for helping me achieve what I have achieved. Strategy, planning and the weekly examinations of Comet. Question analyzed One of the best coaching centers that provide a concrete foundation to the growing medical aspirants to a promising future. and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu April hagi GSTR 3B return file tawbagi aroiba numiti lakliba megi tang kuni thoidani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur 5th Education Fair Cum Counseling 2018. Your career or concern. Define and make your career out of 100 plus approved colleges and universities from across the nation. See you dear at DM College Multipurpose Hall on 24 to 26 May 2018 during 11 a.m. to 5 p.m. under the aegis of Directorate of University and Higher Education Government of Manipur. Baba. Quick zone gidi tatatis college di. Mamal suma pang kuding jamane yo sumang roy pista salabni na. Ado suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Break ke tungda makataba pau pizari. Nupi angang da sathaba miyot minagi mayokta miyam gi khongsat ama salabagi tungda mifam ama hairangoi thong multipurpose hall pang thokre mifam aduna nupi da sathaba miyot minai thingana ba police na matamsa na sa sit thangatuna law court na maralaiba miyobo athubada dandi pigada bani haibana singba wafam kaya phongdokna ki
Bharatiya Kisan Sangha Manipur na Sinduna Kisan Sammelan Tama Tidim Lambida Leba Iskon Mandida Pangchokre Sammelan Taduda MU G VC Professor Adya Prasad Pandey CAU Irosambuge VC Professor M Premzit Bharatiya Kisan Sangha Deligi Rashtriya Adhyaksha SN Basbi Gorana Saruk Yaki Wangang Kibasingna Aikoi Masel Punsinaduna Aikoi gi hak phanganaba honaminasi haiki Manipur gi Anganwadi amade asa waka singbu atopa state singda piriba honorarium amadi atei kanaba sing phanganduna mapung phana thabak pangthopa ngamanaba mari leinaba minister sing unaduna taksilagani haina Bharatiya Majidul Sangha All India gi organizing secretary B Surendrana phongdokre ngasi kasampa thoksom lekaida lupasigi state office da pangthopa paugi mifam amada mahada makatana Manipur gi Anganwadi worker asa singi imung manungda social security scheme singi khudong sabab piba Mathautai Asoba factory amade industrial singba laitabanina akhanaba employment policy semanaba taksilagani haiki based upon that they have to create an employment policy. There is a lot of scope of creating small industries and employment generation here, particularly in the agro-based industries, then food processing industry, natural resources are there. So government has to formulate the policy how to use this type of talent, then it will be becoming more and more beneficiary for the working class here. Protection and Preservation Committee Manipur PPCM Amadi Mau Union Infalna Manipur Organic Mission Agency Momagi Miyang Makada Laumi Singi Oiba Nomagi Training Program Ama Senapati District Manung Sanba Tadubi Community Holder Ngarang Pangchokre Tauramaduda PPCM ge Thopuba Kazo Sarukiyaki Momagi Assistant Project Officer Dr. L. Zinid Amadi Agriculture Department ke Mission Organic ke Assistant Project Officer K.S. Nimai Sant Anina Resource Person Oiduna Laumi Singbu Organic Farming ge Madamda Mamutana Taki Manipur Organic Mission Agency Momagi Project Director K. Devadatta Saramana Senapati District ke Manungsan Mamau Maram Asidagi Puthorapa Mahai Marong Imphal amadi Manipur gi Mapalda Yamna Pamna Sanari Masi Mafamasida Chemical Sizinadana Puthorapa Mahai Marong Oibana Yamna Pamna Bani Pamnari Basi Makata na Miyamna Pamnaba Mapung Fabo Organic ki Potok Sing Puthokpa Mathau Tare Chemical Sizinadana Puthokpa Oram Labadi Miyamna Mau Maramgi Potok Sing Pambigasang Watlam Gani Miyabigi Haksang da Laina Tina Amadi Sokhan Bayaba Chemical Kaya Sinabana Aikwegi Haksang da Asukimatik Sokali Masina Marueba Haksang ge part kaya Laina Kaya Nahanba Ngami Haksang da Soktaba Sentoksu Hengat Hanba Ngambal Upatabasi Sizinanaba Miyam da Kanganki Manipur Organic Value Sen Development Notice Region gi Makada Tadubi Amadi Masigi Akweba da Laiba Kulzita Lam Hector Sangada Organic ki Lau Patapangtonaba Program Hablagani Haiki February Talaga Humdoida Tanga the Tokiba Taudok Amaga, Mari Lainaba Miyoi Ama, BJP Vice President M. Asni Kumana Kut Tingin Bagi, Degi Police na Fabang Amdre Haina, Mahidoi Loop Amadi Civil Body Amana, Maral Sirakpa Yumpam Yauk Tabani Haina Asni Kumar Masana Sengdokre. Tokiba Taudok Adu Live Activity, Case Adu Gematangda, Atuba Matamda DNA, Report Laknaga Maral Labor Sing Sarak Pangsano, Aduba Case Asida Mahakamadi BJP, Sing Silakpa Asi Live Activity, Case Asigi, Tigat Pigi Tabakta Hiram Amatada, Kut Tingin Balati Haiki. Case Asigi Langalan in Asuma Putoni Bananta, Marinaba Law Enforcing Agency, Police Natraga, Madugi Judiciarina, Madugi Tonumata Umatamda, Akogi Saitiga, Samaki Saitik, another party Saitik, Makalamati, when influenced over. Kutingan Mamhong Sibaho Late, Lifam Sutok, Lechuleroy, Rep Kamalin Topa, Kiasamata, Akogi, Bardazan the party and Kankatu Apam Late, I Samaki Tarafismadu, Sunday Late as Nation Doksari. None district Manu Sanba, Kambironja, Laiba Hypo Zadonangi, Kubam Sembanaba, Marilenaba Singda Haizeragani Haina, Tourism Gate Director, Wycom Ibohal Nafondokre. Ngarang Tamalong District Kongzida Hauzik Sagaleba Maliam Gi Kwaidigi Wangba Railway Tong Manakta Tourism Sport Amadi Hypo Zadonangi Kubamda Tourism Gemapam Sengban Anaba Yang Sinma Satpagi Kongsata Director na Wafamasi Fongdokivani Mana Makatana Anobalenga Asigi Anobat Taram Singmi Singe Numitka Mari Lenana Hypo Zadonangi Kubam Senga Pinaba Chief Minister na Hairakpadigi Sengbanaba Mafam Yang Sinbani Freedom Fighter Ama Wena Singtanariba Hypo Zadonangi Kubam Mong Tana Ledam Dava Asi Nungaiti Haiki Manipur ki history ga Mari Lenaba Maru Weba Tourist ki Mafam Weba Adu Mafam Singsi
develop tawuni koi gi department gi main object se aduna ta manipur gi miyam khudimana masak khangnaraba hypo zadunangi magi memorial place magi birth place lady baba pharmacy masi develop tawudure hariba singsi ekoi mari lenaba ekoi gi honorable chief minister da hariba mafam masi yamna important ba mafam mani masi develop tawuda ka oi hena koi report ama submit tawge na koi khalle Kairen Biko Kulgi Development Program da Kanaguma Amatana Ayatpa PB Denaba Young Challengers Club Kairen Biko Kamade Nupi Samas Mera Paibina Marile Never Singaporean Sing City Manipur Fresh Club Ta Pangtoba Paugi Mifam Amada Club Ki Secretary Susil Kumarna Kulasi da Thadarakpa Sakwa Tarangi Program Singda Rastitugi Marumda Misang Mikai Naiduna Lairabadi Kunasi Sakwa Ngamlaroi Kulasi Ki Miyam Yanglaga Governmenta Thadarakpa Sakwa Tarangi Tabak Sing Ayat Apan Yaudana Kulasi Sakwa Nabahona Minasi Haiki All Manipur Interstate Bus Association gi hayeng pangthokadreba mikhala seda member oriba singna asum aran thigat piraga bot thada binaba association gi hanagi president amadi member singna appeal tawre Manipur Press Club ta pangthokpa paugi mifam amada association gi hanagi president athokpa Buddha Luwang amadi atei member sing saruk yakhi A Bimol Kawa Amana Association Asi listing Tarago Humdoida register Tokibane register gitam sahi ahum oibasi sahi manga da ontoktuna leramba technology Hayeng pangthokudrba mikhala sida member singna asumba maikeda lepiduna sahi ahum tam olambadigi manga oikibasi matau karamna oikibano haibadu authority na yengsinbiu haiki Ngasi ayupung tara makhairom tawa matamda railway gi cement puduna lakpa truck ama irang thong amasung awang khul patu ani gi marakta sakhangdaba singna mai thakre police gi phangba pawda ngasigi gari mai thakiba adu lalhauba singna oramba yai hairi National Highway ke nak yata lanai mio singna matam kuina masagi potsai pasinuna thamba gari khamba asat au singna kudong sada ba pibagi matakta accident thokna ba masak amang oheliba asigi matangda CMO edamba Dr. KSIS Manglemna February anida Manipur High Court ta thakiba PIL amagi makhada highway singda ain kaina khopchin ba sing takthok pa haure hari Thawal Khatri sanglen da pangtho pawgi mi from amada case asigi council advocate premna PIL asigi fal oina hauzik fabada Thawal Police Station mamangda matam sana khamjinuna thamlamba tata ani singjamai CIS mamangi mafam taruk lomda paisinduna thamlamba nunglengoi sing marilena ba sing lauthokre makhata na all amadi news secretariat anigi malakta gari kayamarum khamjinun leiriba simironggi mafam khadada mawong kaina gari khamjiliba asigi matang dasu report pirak naba court na order tare haiki case asibo thariba Dr. KSIS Manglemna National Highway ke nak yet taru tanana thamduna achat awok singda nungaiba fauna ba honabada mipung khudimakna mateng pangbiyo government su lakhotpam thokpa thabak lakhotpiyo haiki yamna koina wehningdaba mawongda paisinduna thamba port lambi chali ba mi sing sida yamna panba piba accident thoningai oiba mafam kayam su hodik leiri bani adu high court na Thogai by direction as in Vidana, Pradamiam Nasu, Sana Gian Tabiduna, Miam, the Panbapidana Ba, Poche of Tokyo, Aduga Highway Se, Masia Singba, Ekogi, Temple, Ama Hindana, Asiana talked another Toksia, say, Miam Dapil Today. Ngarang laibak tibat lambigi accident amada kumbi tera khadigi Morang Tem Ombi Bidya Lakshmi Laikidabagi Matang Nangasi Kumbi Tera Kha Mantap Tamiyamgi Mifam Pangtukuna JSC Semna Kongjang Sang Sinaba Warep Laukre Warep Singi Manungda Morang CICG Senariba Doctor Amadi Staff Sing Tabak Tega Lauktukudabani Mahano Punduk Lamba Tha Anigi Angang Government Amateng Pangbiba CIC Moirangda Ambulance Samadi Oxygen Marang Kaina Fanghanaba Marilena Bada Taksinba Demand Sing of C Government Kayanadriba Fauba Asiba Haksang Laukdaw Haina Lebna Kre JSC Convener W. Ratan Kumarna, Misi Asi, Moranga CICG, Dr. Amadi Staff Singer Section Ba, Watba, Oxygen Amadi Ambulance later Badigi, Live Tiba Todo Asi, Tokibani Haiki. Moy the Kurumbai Gimong the Hajay, Adomoni Yahidi, Adana Koina, Moiji, the Mapam the Ampian Damni, Adana Mipam Sinasu, Dr. Singsi Mataka Action Lokanava, Saka, Dakshin Anavagi, Shimjavni.
Ngarangi laibak thiba thodok asigi matangda kumbi kendra MLA S Birana mai tangbal logduna Moirang College gate leiba Mairan Bamleka Youth Development ki office su JSV amadi Moirangi Civil Society Maira Paibi Club ki mioi sing yawa mifam amasu pangthokre mifam aduna JSC na taliba dabi sing kupna khana minaduna thabak to onthok na ba hona minasi CIC Moirang asi Moirang kendra khakgi natana kumbi amadi thanggi yamna maru eba center amani masi award apa Madam Nathale, award passing asina, Narangi Labak Tiba Todo Asi Tokibani. Hospital Asigi, award passing Amadi, Zayasina Taliba demand sing, Zip Minister Ga Unaduna, Pangana Bahonaragani Haina, Emiliana Fondoki. Mifa Madugi Tungda, Club Ki, Grounding Hauraga, Hospital Tamna Kongsat Amat Lapada, Police Na SDO Office Mamang the Third Key. Mara Labor Doctor Tabotaki Lokto Haina, Dabi Toki. Royal Riders Manipur Sathariba, Taradak Suba Mahausa Ima, Ning Singta Environmental Camp Ki, Sarukama Wenangasi, Tangway Bangi Kontongan Gisangnenda, Mahiro Singi, Layepa Sangdam Naba Mapang Tokre. Bed plastic pollution habitim the Pangtoki Basangdam Naba Adugi, Class 3 the 5 Haugi, Category Ada, Ram Krishna Mission School, Infalgi, Lalaiva, Sinamna, Ahanba, KVK. Number 1 Lamfilgi Sunaina Saikomna Anisuba Tiny Tot Unit School Gi Yumnam Bhabana na Ahum Subata Kre Class 60 8 Fabugi Category Bida Pitambara English School Gi Martin Tombram na Ahanba Kendra Bidalia Number 1 Lamfilgi Juliana Thoiding Zamna Anisuba Masong Wangkai High School Gi Mahairoi Tel Haibana Ahum Subata Kre Mathang Thagi Mangada Wangkai Puzala Pat Pangtukadaba World Environment Day Gi Tharamda Manamatum Yantokani Hairi Kada Imphal West District Committee Mayang Langzing Unit Sanjian Bam Kada Haibong Pokpi Kada Unit Amadi Mayang Langzing Youth Development Club Ki Thaumi Singna Punna Kusam Naduna Tautong Lamkai Amasung Haibong Pokpi Mamang Lekai Dengasi Nung Tilchata Kiba Drive Ta Yungau Lita Study Kun Fagale Hairi Fagalaba Yungau Sing Miyang Mang the Mai Thadana Mangan Kre Governors Bin Manipur Initiative Lising Interagani Fangi Sarukam Oina Nongwebung Sakpram Director Laikai Sigi Development Committee Stun Student Club Amasung Green Planters Society Kusam Naduna Lerek Asigi Akwe with U Zara Singh Thakre Development Committee Gi Member Ningthozam Rosana Thariba Usingasi Yangsinbigi Thaudang Laikai Miyamna Magi Kwantong Mapa Sing Senagani Haiki Singtam United Women Association Chichuan Senduna Nupi Kaktigi Oiba Moirang Praba Sangdamnaba July Kundigi Pangtolagani Hairi Iboyama Sumangila Sang and the Pangtoba Paugi Mifam Amada Association Gi President Maibam Purnima Silemana Mamang Sahidigi Pangtutuna Lakpa Sangdamnaba Asi Maru Oina Ipaipu Singna Thambidamba Art Formasi Ning Singduna Yokanabigi Pandam the Pangtopani Sangdamnaba Sida Saruk Yaga the Nupi Lilagi Kambu Singa Sumangila Sang and the Matam Karigi Oina Hang Libe Association Office to give form Amadi Akupa Marol Lauraba Yagani Hairi INT Japanese Reception Association na listing amasama panifuga marida Maibam Lot Pasing the Japanese Amadi British Allied Force Kanumitari ni Subna Lanting na bada Laikidrabu Singima from the Laisukatuna Hika Leka Tamkre Lan Atuda Kunza Singsu Awa Nataki Kurai Kenduki Napsagi Pangmon Topa Seng Pibinaba Haizabada local MLA Kihelakle Haina Kurai Napsa Development Committee na Fondrokle National Food Security Act Development Committee Kurai Sinduna Kurai Sazoleka the Pangtokiba Paugi Mifamda Secretary and Premilana Lisinitra Trotigis Anabahaukiba Ek Asigi Makada Pifam Topa AAY Card Priority Card Pibinaba local MLA the Haiza Kray Pibi Dabadagi Kurai Kendigi Miyam na Kongzang Pawasang Sinbalai Kray Matam Kara Piram Ki Adubo Masing Suna Pide Pangliba Mio Singe Card Lausin Kray Pibi Naba Haiza Bada Zelda Hawaii Tongba Saningbra Haibana Singba Wafam Sijin Naduna Kihilak Lehari Akoi local MLA gi satagi PRO ne hai aduna akoi da phone da tawrakpa Hawaii Tongba Saningbra Kihalaga noi handu noi gi kungom do jatu kai tawpa masigumba thabak se lujada ba se akoi masigi lengak sin asum baji pubiru kari gumba masida live attempt tawraba hoi gi lengang na tai ta pubi gadamni miyang gi da mak ta tholeiba asum ba tawba se yadrabra hai ba jinga sigi sarkar da koi na hangjari Naurem Thong Kulem Lekai Digi Laitong Bam Tikendra Koba Sahi Kungamangarum Surabamiwi Amangasi Ayuk Nambul Turelgi Uripok Polem Lekai Mapada Siduna Leramle Haukiba Tausiki Tang Talagani Pangi Nuntilpung Maridom Taba Matamda Mayum Digi Tokiba Digi Tiba Kangdana Lakibani Hairi Alsiba Haksang Ledam Liba Mafam Aduda Marile Nama Police Station Gimio Singamadi Forensic Science Ki Marile Nabamio Sing Latuna Missy Adugi Matanga Tizen Bahokre
Hauji makhatana ngasi thabaki pau lobisi. Hauji thabaki pau pizari. Delhi Police Central Armed Police Force ta SI amasung CISF ta Sub Inspector launabagi Staff Selection Commission na often competitive computer based examination ma pangthokadori. Masagi sahi kundagi kungamanga fawada laiba graduate lowerable singna April ani fawagi manungda online da register toba yagani. June mari dagi tara fawa exam pangthokani Imphal Rasu Examination Center oigani hairi. Central Armed Police Force ki Assistant Commandant khara UPSC ki kuthang lawgudori apun ma post masing sahumau dragani pani BSF ta post humpu CRPF ta post sama humdra mapan CISF ki post marifugamari ITBP ki post nifuga taruk amadi SSB ki post kunga tareni masaga sahi kundagi kunga manga fabugi manung daleba graduate pass tarba mi sina mege tang kunga mathoi fabugi manung da drakas tharak pa yagani parika center Imphal da oigani October gi tang taragani choda parikha pangthokani hari UPSC na Combined Medical Services exam pangthokna tongan ba post samri yankhai ga mari lawgaduri posting adudi ADMO sahum AMO tara taruk amadi JCP sama kuntra ga nipani masagi sahi kuntrani thoi fawgi manungda leba MBBS pass torba mi singna megi tang kunga manga fawgi manungda online da drakas tharakpa yagani parikha center Imphal da oigani July kungani thoi da parikha pangthokani hari Matak ke thabak ke pawa sigi hen akupa marol bau prada leba job center degi khangbiba yagani hauji makhatna tongan paw kharga amu pizari ngananung tilpung mari makhairom taba matamda moirang police station gi manung sanba moirang thoya lekai da diesel octo amaga maruti auto car amaga thengjinna bada octo ri so aduda tonglakpa mauna ha ama laikidre auto driver yauna miyoi manga sokpadagi hospital laikan nakre Laikhidrabi Maunaha Adudi Kumbitera Khadigi, Morang Tem Tiken Geloinabi, Vidyalaxmi Kawi, Sahi Kuncharam Sure, Accident Adu Thola Matunda, Laikhidraba Vidyalaxmi Yanami Taruk, Morang Hospital the Laikan Matunda, Janimsta referred Tarapadigi, Pukalakpada, Bisnupur Yaudringa the Vidyalaxmi Laikhidabani Hari. Vidyalaxmi Laikhidaba Adu, Morang Hospital Matiksa the Badigini, Matiksa the Hospital Thamba Yaroi Haina, Namidang the Vidyalaxmi ki Mapurabigi Yum Gemio Sing Amadi, Mapam Gemio Sing na Irang Horoki, Police Laktuna Miam Adu Control Toki. Rosie Electrical Store gi imung manungna Laikhidraba Gangaram gi ahum suba kumon tharamga mari lenana mongsanga de leba all as home da sana thana polam sing mating pangkre home gi al singda saglen amasupijaki Awang Nompokta Ahanbu Oina Relax So Exclusive Showroom Ama Tedim Lambigi Konzeng Hazari Lakai the Hangdokre Tauram Aduda Campaigner Sigi Retail Hat Kiawal Susaruk Yaki Semi Tamil Singh Asoba Thaudang Lauduna Levaki Isu Kayada Mangzil Thaduna Saruk Yarambi Mutum Ombi Ebemel Oripok Sorbon Tingel de Laiba Masagi Mayumda Masagi Anaba Amadigi Laikidre Lusing Biasin Laikidabada Apunba Manipur Kanba Imalup All Manipur Tami Singmi Apun Balup Thaubar District United Development Organization Nongsup Imphal Palem Ima Apun Balup Nompok Lengang Apun Balup Nupi Loop Imphal East Irai Park Inat Chanura Loina Silon Apun Balup Bisnupur Amadi National Identity Protection Council na Awaba Fongdokre JN Dance Academy Leibak Asigi Sagnadab artist Wangkem Lokendus in the Manumatam Southern Lake Dabada Seriously Govindazi Nata Sankitana Awaba Fongdokre Hausi Makata Asigi Sanabagi Pau Lobisi Ngasigi sanabagi pauda Tenta Kongbal Welfare Association na sinuna tenta da satari batakwa trophy ngasi sanakiba mesta Lisbon luang samamna mantak FC gol mangas amada toikre anisuba mesta YDA tenta na nasal sikong segmaibo gol ani amada toikre Skating Talent Academy New Delhi sinuna Nava Bharti Senior Secondary School New Delhi da pangtokiba anisuba Open Delhi Rollers Skating Championship da RK Tensu amasung RK Dentina gold amadi silver medal laureate amadamda Tratruk Suba Rajiv Gandhi Roller Skating Championship da makoi animak gold medal laureate makoi animak IC Osiliums School da class 3 amadi 6 tamlibi maheroini
Zumba Manipur Association Amadi Manipur Education Society Anina Numit Nini Satarakiba Ahumlak Suba Zumba Fitness Master Class Kumalampak Indoor Stadium the Loisin Kray. Loisin Bigi Taramda National Sports University ge Register K Radha Kumar BJP Mahila Morsa ge Vice President A Sarda Mahila Morsa Manipur Brothers ki President K Inaw Sasu Sarup Yaki. Manipur Cricket Association Sinna Sahitra Taruk Amasung Taramapan Makhagi Nupi Masa Senior Women Hamasung Sahitaramapan Makhagi Trial Kam Coursing Camp Ama Luang Popa Cricket Stadium na Pangtolagani Saruk Yaningba Sanaru Singna Manipur Cricket Association Office Tagi Akupamarol Kanglabayagani Hairi Hausi Makatana Sanabagi Pau Amuk Ningthozam Bayai Dagi Pangbigani. Youth Club Uripok Amadi CYLC Singa Matakna Kuntramari Suba State Sub Junior Boys Amadi Kuntaruk Suba Youth Boys Basketball Championship ki winner oikre. Manipur Basketball Association na sinduna tha sigi tang tara mari dagi nupa amadi nupi ki team tara tre na saruk yaduna Model Club Singa Makhagi Basketball Court satarkiba Kuntramari Suba State Sub Junior Amadi Kuntaruk Suba Youth Basketball Championship ngasi loisin kre. Loisan bagi thoramda Manipur Legislative Assembly ki Speaker Y Khemsan, Minister T.S. Radhesyam, Manipur Pollution Control Board ki Chairman L. Radha Kishore amadi Model Club Singa Makhagi President Ice India Sorna Thormapu Singh oiki. Satarakiba Championship asigi ngasi sanakiba Sub-Junior Boys gi aruiba match ta Youth Club Uripok na Young Physique Union Lalambungbu point kuntra manga kunmari da maitiba biduna champion oikibani. Youth Boys gi sanakiba aruiba match ta na CYLC Singa Matakna Young Physique Union Lalambungbu point yakai mapan kuntra treta maitiba biduna champion oikibani. Pangthokiba championship asida Sub-Junior Girls ki winner oikiba RK Sanatombi Bidalaya Pangaida Lupa Lising Tara runners up takiba Pitambara English School Kwakaitel Haino Khongnem Bida Lupa Lising Manga Girls ki winner oikiba San Antonio Sports Club the Lupa Lising Tara runners up takiba RK Sanatombi Bidalaya Pangaida Lupa Lising Manga Sub-Junior Boys ki winner oikiba Youth Club Uripok the Lupa Lising Tara amadi runners up takiba Young Physique Union Lalamung the Lupa Lising Manga Youth Boys ki champion oikiba CYLC Singa Matak Lupa Lising Tara amadi runners up takiba Young Physique Union Lalamung da Lupa Lising Manga Tharombapu Singna Kusilaki. Manipur Swimming Association na sinduna tha sigi tang mari digi taruk phauba Kumalampak Sports Complex ki swimming pool da pangthokiba Kuntramari suba State S Group Aquatic Championship ta saruk yakiba mari medal loroglaba Modern College Swimming Pool gi swimmer sing opogi thoram ama swimming pool asida pangthokre. Thoram asida Swimming Federation of India ki Joint Secretary YBC Singh, Manipur Swimming Association ki Secretary M Lokeshwar, Modern College Swimming Development Committee ki Convener W Santikumar, Committee asigi member YI Mahamadi, Committee asigi Chairman Dr. Akir Birensu Saruk Yaki, Saruk Yaruba Amadi medal loroglaba swimmer singda Assam Bakudol Posting biduna pungning tawatki. Amaramda sahi asigi June gi tang kunmari tigi kunmapan phauba Maharashtra gi Pune da pangthokadoriba kuntra manga suba Glenmark National Junior Aquatic Championship ta saruk yagadaba Manipur team da swimming pool asidagi swimmer mapan amadi water polo sanaroi mari saruk yaragani hairi. Manipur Kang Association ki miyang makhada Gopal Dev Kangkut High School na sinduna tha sigi tang tarani thoidagi Kangkut tare na grubani thongna khairoktuna Siri Gopal Dev Mandop High School da sathariba ahanba let hobam kulbidu memorial likam knockout kang tournament ki ngasi sanakiba match ta Gopal Dev Kangkut team A na IWKK Kangkut Usekonbu Panjal taramanga tarukta maithiba pikhi hayeng kangsang asida Gopal Dev Kangkut team B amadi thangmaiban Kangkut ka sanagani. Eastern United Sporting Club na sinduna tha asigi tang ani degi team kunipan group nipal thokna khairoktuna club asigi ground sathariba tarahomdoi suba telok Joint Cooperative Farming Society Limited Trophy Lamlai Kendra madi Khundrapam Kendra Village Wise Men's Open 7-set football tournament ki ngasi sanakiba ahanba match ta YDCL Pungdongbam na KB Haikang Mapal FC bu goal ani sinoda maitiba pikre.
Anishuba Merski Sanakibada YDO Kuntrakpam Amadi FC Telo goal Amamam Janatuna draw Satki. Ahum Suba Merski Sanakibada EUSC Telona PJPC Pukhaubu goal Mari Amada Matiba Pikre. NGN Nokpok Lorimbam Nasinduna Satariba Anishuba Stel 11 Lamba Mayum Nongton Singh Memorial 7-a-side Case Prize Football Tournament ki ngasi sanakiba quarter final match ta AFA Ningombamna Wangoi FC bu penalty te goal Nepal Treta Madi Anishuba match ki sanakiba dasu Maison FC na Maira FC bu penalty te goal Tarin Mangada Maitibi Piduna semi final sangkre. Tungan ba sana bagi pau sing pi bagi damakta boya puthaga sari makata nangasi oiki ba ingal sagi pau amuk lobisi. Environment Director tegi phangki bangasi oiki ba inga samadi nujugi pauda khwaidigi sakhiba Celsius degree kuntramari dasmi computeruk khwaidigi ingba Celsius degree taramanga dasmik taranipal Nuksite yawising menenggisang maximum dasada mariputara Nepal dasmik kunmari minimum dasada nipu Nepal dasmik taruk oiki ngasigi nong suki bagisang ama dasmik suino taruk millimeter ni Hausi roshila pada maru eba pau singa kahana National Sports University Lucknow the Sanaba Lampi Bada UP government na ayaba piri haina TV channel amana report tawri National Sports University bu Manipur da maming khaki oina thamlaga maruiba department sing Lucknow da hongnaba tawriba parliament pukatkani haina JDU ge National Secretary MP Harivanas Narayan Haikre Northeast Democratic Alliance ki ahum subami from Chief Minister Taruk Yauna Gawati da Pangthokre amasung Kurai ahum pungda pothasang sanaba lebak thonbada non local singa bhap tandaba thodok chokre Ngasigi damak tadi ISTV na sandok sariba ipau sing matanga sida loizare miyang tabiri ba mayam punamapuso amaka hanak kurumzari